ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯖꯔꯛꯂꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯏꯆꯟꯕꯤ ꯃꯉꯥꯟ꯫ ꯌꯥꯝꯅ ꯄꯤꯛꯄ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯃꯗꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯂꯩꯇꯕ ꯃꯔꯝꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯥꯟꯃꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯝꯗꯗꯤ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯤ꯫ ꯆꯍꯤꯒꯤ ꯑꯣꯏꯅ ꯆꯥꯕ ꯀꯣꯟꯅꯅꯕ ꯃꯍꯩ ꯃꯔꯣꯡ ꯂꯦꯝ ꯄꯥꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯂꯦꯝꯖꯐꯝ ꯍꯥꯏꯔꯒꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯍꯨꯔꯥꯟ ꯆꯤꯊꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯈꯜ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯐꯝꯐꯝꯂꯥꯡꯗ ꯆꯤꯡ ꯂꯦꯝꯅ ꯐꯝꯂꯤꯉꯩ ꯂꯥꯏꯅꯤꯡꯕ ꯂꯝꯕꯣꯏꯕ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯌꯥꯝꯅ ꯇꯝꯊꯤꯕ ꯄꯥꯎ ꯑꯃ ꯑꯩꯒꯤ ꯏꯄꯥꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯃꯄꯥꯟ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯆꯪꯂꯛꯄꯅꯤ꯫ ꯏꯄꯥ, ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ"꯫ "ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯕꯒꯤ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯩꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯑꯋꯥꯕ ꯅꯪꯍꯜꯂꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ"꯫ "ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯏꯄꯥ? ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯏꯄꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯀꯔꯤꯅꯣ ꯅꯆꯥꯗ ꯇꯝꯒꯗꯕ ꯑꯋꯥꯕ ꯑꯗꯣ ꯑꯃꯨꯛꯇ ꯇꯝꯕꯤꯔꯝꯃꯨ"꯫ "ꯏꯅꯤꯡꯊꯧ, ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯂꯩꯃꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯤ꯫ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ꯫ ꯀꯣꯅꯨꯡꯗꯤ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇ ꯊꯥꯡꯁꯥꯡ ꯑꯃꯅ ꯊꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯅ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯋꯥꯈꯜ ꯀꯌꯥꯅꯤ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯁꯥꯒꯠꯈꯤꯕ꯫ ꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯒꯗꯧꯔꯤꯕ ꯁꯅꯥ ꯑꯁꯤꯕꯨ ꯑꯁꯣꯏꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯊꯋꯥꯏ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯏ, "ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯊꯥꯖꯗꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯀꯥꯏꯍꯜꯂꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯀꯟꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯏꯄꯥ? ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯊꯃꯣꯏ ꯀꯥꯏꯍꯟꯒꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯁꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯍꯟꯗꯛ ꯐꯪꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯊꯣꯏꯕ ꯁꯅꯥꯅꯤ꯫ ꯃꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯔꯝ ꯀꯌꯥ ꯑꯐꯕ ꯑꯣꯏꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯂꯤ꯫ ꯑꯗꯨꯅ ꯆꯥꯟꯕꯤꯗꯨꯅ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩ ꯈꯣꯡ ꯄꯥꯏꯔꯁꯨ ꯄꯥꯏꯖꯒꯦ꯫ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯀꯣꯛꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯏꯄꯥ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯂꯥꯏꯅꯤꯡꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯊꯩꯗꯨꯅ ꯆꯠꯅꯕ ꯎꯄꯥꯏ ꯂꯩꯇꯕ ꯃꯔꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯦꯡꯅ ꯐꯪꯈꯤꯕ ꯃꯔꯝꯅ ꯃꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯄꯤꯔꯁꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯏꯅꯤꯡꯊꯧ"꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯂꯩꯔꯔꯣꯏ ꯈꯪꯂꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯩꯃ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯂꯨꯒꯅꯤ? ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤꯗꯃꯛ ꯄꯥꯎ ꯄꯨꯔꯛꯏꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯁꯅꯨ ꯏꯄꯥ꯫ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯔꯤ꯫ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯕꯅꯤꯅ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯑꯃꯈꯛ ꯍꯔꯥꯎꯅ ꯆꯥꯕꯤꯈꯣ꯫ ꯁꯅꯥ ꯄꯨꯛꯅꯤꯡ ꯄꯦꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ"꯫ ꯋꯥꯍꯩ ꯑꯗꯨꯅ ꯄꯦꯟꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏꯗꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯍꯥꯏꯕꯤꯔꯛꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ꯫ "ꯅꯠꯇꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫
Seba matik charoi haina pakhatlibara. Ipagi seba ngaihaktang oirabasu tawjakhige. Lengsinbi ising khuya amata oirabasu thakpiko. Ai sinjagi. Ining thau seba pendaba nanaigidi karisu leizade. Phare ining thauna yadrabanina ining thauna haiba ado ai yaragi. Ning thauna laining banupa asigi mabuk penaba manai masen kaya ama tawduna hotnai. Mana hotnazai haibagi wani laining banupa adudi mamingi oina charaga pele haiduna ning thaubu thagatlammi. Makha tarakpa thabak kayada mai pakpa oyu haiduna ning thauda thawjal pibirami. Matam asi numidangi matamni. Leibag asigi ning thaugi laima asi angang unaba matam yaurakpagi mayam kochen cheli. Ning thausu tawpham khangdana lei. Mayam kochen cheliba adugi mahai oina angang nupi ama poi. Laimasu kaisu tawrudri adubu. Angang pokpa yauriba amaibi aduna tamla iba wa aduda ning thaudi ngakpa amasung nungaitabana loiri. Ining thau angang nupi macha ama poi. Laimasu hausikti kaisu thoidokpa tawdri. Adubu yamna nungaitaba wafam ama hairagana. Ining thau angang asi pokpa matamda masaga makokka tongana poi. Wa asi tabada ining thausu angakpa phawramba yai. Adubu nanai haisage angang ase makokka masaga tongan tarabasu mapan thongi oiba aikhoigi miyeng asidagini. Magi makok amadi masa samjinnadrabasu taibang miyoiba amagi matawgum mahak wakhal khangani. Chaba chatpa karisu tawdaba mi amagumna tawgani ining thau. Wadu tarabada ning thau hena ngakle adubu madu phumzillaga adudagi hena phawra iba nungaitabagi ihul adu oina maithongda darai. Ima aigi ichanupi asibu taibang miyoiba amagumna amukta tawhanbi. Magi mimana draba sakpham ase amukta semdokpiu. Ai ima maibina haiba khudingmak bizagi. Leibakta khai ama piu hairabasu madugidamak ai awaba leitri. Aigi icha asibu amukta phanbiu. Ning thaugi mawong aduda angang pokpa yaururiba amaibi ado yamna nungaitri. Tapna amaibi aduda hairai. Nanaibu ngakpiu ining thau. Adu makti nanaida tawbiganu. Itik ipa sazade. Isorna chanbirabadi ining thau. Angang asi miyam gamanaba angang ama oirakpa ngamba oisanu. Asi hairaga amaibi ado amuk changkri. Ning thaudi wakhal phungbangnaraba sakfam amada leiri. Mana adumna leiringai masaga makoka tongan yomba angang ama puthorei. Angang ado amaibi anina pammi. Adumna tawba ubada ning thauda natana konungda leiriba mi khudingmak ngakli. Angang ado karisu tawdaba angang amagi matawgumnasu kapi. Ning thau ngasai makai wakhal warabasu machagi nungsiraba saktam asi uba matamdadi awaba pumba kauri. Masaga makoka tongalaba laibak thiraba angang asi mahakna yamna nungsiruri. Laimasu machagi fibam loina khangli. Adubu mahakti nungaitaba pumba machagi atuk yamna nungsiba saktam aduda loina hatkri. Machabu senaduna leiri. Laibak asigi ningthaugi machanupi ado makoka masaga tongan pokli. Adubu angang asi soiba oidi mama pukningdagi asumna oirakpa fibam amani. Pau asi leibak pumba sandokri. Pau asi tabada ngaktaba kana amata leitri. Karino adudi haidaba mi leibak aduda leitri. Adubu makoina karibu hairuni wafam asida makoi khut thingjinbagi maram leiti. Adubu makoi masen amana amagi wari saba adudi lepti. Ningthau amadi leimana angang asigi maming leisna haina tholami. Mapa ningthau amadi mama leimana machabu miga manana leinaba haiduna lai kaya ama khurami. Dan lising tawthoi. Laining ba mioi kaya ama pansi kaya ama tawduna yengi. Adubu ayambagi oina chap manaba wafam ama hairai. Ining thau angang ase mahakna laisabi pukak pharakpa matamda yamna laibak phaba thawdok amadi lei. Adubu thawdok ase karino haiba khangdri. Aina thajabada isor mahakna aikhoi mayamgi tanja ama piba soidana oigani haina khanjai.
Asumna pau asi taraba tungda leima amadi ningthausu isorna makhoi gi machagi tanja amadi piri haina penthokre. Angang asi makhoina yamna luna tawi adubu miga mimanadaba maram oibana mapan kaya thokhande konung asida phauba maning tamna chatpa phangdrabani. Rajkumari laisnasu masagi maong khangbana mana hena chaningdaba phawi. Maram asina mana he gyan tarakpadagi magi oiba tonganba ka ama semduna mayamga tona tinadanaba maongda honaduna lay. Layma amadi ningthawdi madu pamlamdi adubu makhoina machabu yamna nungsi machanupi laisnana haiba makhoi loina yai. Maram asina machana pamliba thabak aduda makhoina thengludri. Asumna matamna asum haukiba maramna laisnasu asum chawraktuna laisabi pungkak pharei. Noma nungthingi numit amada mama laimana machagi kada machana chananaba hai khara khaiduna lay. Manai kharasu mana lairiba mafam aduda chairiba pochai amadi amotpa kaya lairiba adu luisili. Rajkumari laisna magi ni haina thariba paklaba phamung aduda phamlaga lay. Magi hekna kanda masaga pundraba magi makok adu lairi. Magi bakok aduga wa ngangnaduna laimagasu wari sanari. Laima machanupida hairi. Sana nangbu kadaida chaningi ima pabunga aikhoi punna laibak ase koiba chatlusira. Rajkumari laisnagi makok aduna mamagi wa adugi paukom pirei. Ai talida ima ai chaningdi. Phare phare isana satningdrabadi imana amuk khanna hairaroi. Ado nahaki hanaki chahi 13 suba napok numit asidi nang pabungna yamna chawna laibaki mi kaya ama kauduna tawgani haiduna hairabani. Masimadi naha yadaba yaroiko. Laisna mamagi wa aduda karisu hairudri. Makhoisu atopa wari kaya ama saduna lairi. Numidangi matamni mama mapa amadi Rajkumari laisna punna konungi laikol aduda phamnaga wari sanari. Thasu yamna phai. Atop atopa wari asub sarapadagi kari wakhal khalurabado khakti. Rajkumari laisna mama mapada yengduna atiyada thokliba tha aduda amuk genglaga hairei. Ima pabong aise mi mayam asiga manaramlabadi yamna nungainiko. Aina wariba asisu waramlu nakhoisu yamna nungaina leiramgadabani. Magi wa adu taraga mama laimana hairei. Isagi laibakti asuk yamna phariba asidi adumna matung amuk khanna haiganu. Imagi iphamda isadagi henba ama leiti. Aigi phibam asida noisu migi mamangda ikaiba phauramgani. Handakti ningthauna amuk hairei. Isa sana adumna haiganu isadi sanani adumna wakal pithaba haunadi. Asi hairaga machada nungsina yengi asumna ahing adusu haukri. Laisna mapok namitni ayuktagi mamana lai khurami machagi punsi hena nunga yaifanaba bor kaya amanizai. Laibaki mi khudingmak ningthaugi konungda chaklin chai atopa laibaki achau asang yaudon khomdonba kaya amasu mateng tawi. Laita laira kaya dan tawi. Lainingba miyoi singda mabuk penaba thaugal tawi. Makhoi mayam adugi marakta yamna wakhal chetpada maming chatliba kukan panganba laisna mapa ningthaugina yamna luna tinaba maruk. Kha laibaki ningthausu yawi. Kha laibaki ningthau asigi machanupa luhen kauba amalai. Luhensu ngasidi konung asida ihan hanba oina lai. Aduga laisnaga masak khangne luhendi. Laisnagi ing lawa masak adu ubada ngawkri. Masakta natana ngangthoklakpa wangang aduna hena mabu songkri. Laisna maong mataw phibam aduna nungsiba amagi mathakta minungsi amasu hapchilai. Man hek lakpadagini laisnaga adum lairibasi. Dan kaya tawba adusu mahak yauri. Lainingba singi seba tawba adusu mahak yauri. Atopa laibaki ningthau macha singa masak khangbagi matam phawba phangdri. Laisna amadi luhen mayamgi mawong adu yenglaga wari sanari luhen han hairei. Rajkumari se mamal yamna yami. Asuk yamna chawna sinba asidi aigi ipa ningthauna phawba amuk phawbu sindri. Asumna sindradi machagi mamal se tabra. Adubudi nate pumnamak yamna phajana sili. Aigi yai phanabani haiduna tawribani. Ado karamba matamdano khangdri.
ꯑꯩꯒꯤ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯀꯗꯕ ꯑꯗꯣ ꯂꯨꯍꯦꯟ ꯃꯈꯣꯜ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯗ, ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯝ ꯋꯥꯔꯒ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯊꯥꯖꯗ꯭ꯔꯦꯗ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯨꯍꯦꯟꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯕ ꯄꯟꯗꯤꯠ ꯌꯥꯝꯅ ꯂꯩ꯫ ꯂꯩꯁꯅꯥꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯁꯤ꯫ ꯅꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯐꯥꯒꯤ ꯇꯧꯕ ꯄꯟꯗꯤꯠ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯀꯣꯛꯇꯣ ꯅꯪꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯃꯥꯟꯕꯩ ꯋꯥꯅꯤꯗ꯫ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯈꯤꯅꯤ꯫ ꯆꯠꯂꯁꯤ꯫ ꯑꯗꯣ ꯅꯣꯏꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇ꯭ꯔꯤꯉꯩ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯃꯨꯛꯇ ꯌꯦꯡꯕ ꯍꯥꯟꯅ ꯆꯠꯂꯨꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯂꯩꯁꯅꯥ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯁꯨ ꯃꯇꯨꯡ ꯏꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯆꯥꯕ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ꯫ ꯂꯨꯍꯦꯟꯁꯨ ꯑꯗꯨꯝ ꯆꯠꯂꯤ, ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯗꯨꯅ꯫ ꯂꯩꯁꯅꯥꯒꯤ ꯃꯁꯛꯁꯨ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯃꯤꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ꯫ ꯑꯃ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯃꯤ ꯋꯥꯠꯄꯅ ꯏꯍꯥꯡ ꯍꯥꯡꯕ ꯀꯣꯅꯨꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯤꯅ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯛꯏꯕ ꯌꯥꯏꯇꯣꯟ ꯈꯣꯝꯗꯣꯟꯕꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯣꯏꯔꯤ꯫ ꯃꯌꯥꯝ ꯂꯥꯡꯂꯝꯕ ꯑꯗꯨꯁꯨ ꯂꯥꯡꯈꯤꯗ꯭ꯔꯤ꯫ ꯂꯨꯍꯦꯟꯒꯤ ꯏꯃꯨꯡꯁꯨ ꯃꯁꯥꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯨꯍꯦꯟꯗꯤ ꯃꯍꯥꯛꯅ ꯎꯈꯤꯕ ꯂꯩꯁꯅꯥꯒꯤ ꯁꯛꯇꯝ, ꯉꯥꯡꯈꯤꯕ ꯋꯥꯉꯥꯡꯁꯤꯡ ꯂꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤ꯫ ꯃꯍꯥꯛ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯊꯟꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯤ꯫ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯃꯥꯒ ꯃꯄꯥꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯂꯩꯃꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯅꯤꯡꯊꯦꯝ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗ? ꯂꯨꯍꯦꯟ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯏꯆꯥꯅꯨꯄꯥ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ? ꯂꯨꯍꯦꯟ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯏꯃꯥ, ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯒꯤ ꯕꯣꯔꯁꯨ ꯑꯩ ꯐꯪꯉꯤ꯫ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯀꯌꯥ ꯑꯃꯒꯤ ꯁꯦꯕꯥꯁꯨ ꯑꯩ ꯐꯪꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯣ ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯕ ꯄꯣꯠ ꯑꯗꯨꯕꯨ ꯏꯄꯥ ꯏꯁꯥꯃꯛ ꯆꯠꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯦꯛ ꯍꯥꯏꯔꯨꯒꯦ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯏꯆꯥꯅ ꯄꯥꯝꯕ ꯄꯣꯠ ꯑꯗꯨꯕꯨ? ꯂꯨꯍꯦꯟꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯂꯨꯍꯦꯟꯁꯨ ꯇꯞꯅ ꯋꯥ ꯑꯗꯨ ꯃꯈꯥ ꯇꯥꯏ꯫ ꯏꯃꯥ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯕ ꯃꯇꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦꯅꯦ? ꯃꯥꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯇꯧ ꯑꯗꯨꯒꯤꯗꯃꯛꯇꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯩ꯫ ꯑꯩꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯟꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥ ꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯏꯄꯥꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ? ꯐꯅ ꯃꯤꯃꯥꯟꯅꯗꯕ ꯑꯣꯏꯁꯅꯨ, ꯐꯅ ꯌꯥꯝꯅ ꯑꯇꯣꯟꯕ ꯑꯣꯏꯁꯅꯨ, ꯏꯆꯥꯒꯤ ꯊꯃꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯄꯥ ꯊꯤꯡꯒꯗꯕ ꯂꯩꯇꯦ꯫ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯑꯩ ꯏꯆꯥꯅ ꯏꯃꯧ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯅꯤꯖꯒꯅꯤ꯫ ꯏꯆꯥꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯕꯨꯡꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯕꯨꯡꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤ꯫ ꯑꯩ ꯏꯁꯥꯃꯛ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯁꯣꯏꯗꯅ ꯅꯤꯖꯔꯨꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯃꯃꯥ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯦꯝ, ꯏꯆꯥꯅ ꯑꯗꯨꯛ ꯁꯦꯡꯅ ꯍꯥꯏꯕꯗꯣ ꯏꯃꯥ ꯄꯦꯜꯂꯦ꯫ ꯍꯌꯦꯡꯃꯛ ꯑꯩꯅꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯗꯨꯕꯨ ꯍꯥꯏꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯧ ꯍꯥꯏꯕ ꯆꯠꯅꯕ ꯄꯣꯠ ꯆꯩ, ꯍꯩ ꯂꯩ ꯄꯨꯝꯕ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫
Ningthau amadi leima yamna phajaba amuk phauba setriba yamna mamal tangba phizol setli. Pumnamak sem saba loiraba tungda ningthisna semlaba hai lei acha athak sing adu puduna ningthau amadi leima lani kharaga loinana makhoina pamjaba makhoigi mamau ibema adubu hairunaba haiduna lai. Makhoina adumna ikhang khanghaudana lakpa aduda leisna mapa ningthau amadi mama leima ngakpana loiri. Makhoibu yamna taramna oi. Manai masen pumnamak chenduna laiba ningthau leima adubu yamna thaugalon leiba matau amaga loinana woi. Langlamba pumnamak loikri. Luhengi mapa ningthaugi lani sing adusu magi mafam chana leiri. Leisna mama mapa amadi luhengi mama mapado paminnaraga wari sari. Leisna mapa ibungona hana wafam adu haudorei. Aigi konongda itha thazadana asuk yamna ningthizana lakpa asibu kari thoidokpa maram leibibagi. Luhengi mapa mama anido yengnaraga noi aduga luhengi mapa ibungona wangang lei. Atai natti itaw ningthau aise itaudagi yamna mamal yamba posak ama aigi ifamda sinabiyo haidana haizagi haiduna lakpani. Itawnasu harau harau pibirakani haibagi asadani ekhoinasu harau harau itawgi konungda khong thangjinba ngamliba asi. Leisna mapana amuk khumi kari atangma potno aigi konung asida mamal yamba pot haiba hekta haibiyo. Itaw ningthau aina pangba yaba mateng oirabadi ai soidana makki itawgi mateng ado ai pangjagi. Luhen mapado maithong maka hena lamna hairi. Itaw isa leisna aigi icha nupagi imau oizaragi. Isa leisna ase isa nupana yamna nungsizaruri. Itawna aigi maisi yengduna isa nupagi wafam ase soidana yabirakani haiba thazai. Wafam ase makhoigidi laibak phalbani. Yamna kukan panganba adugi mathakta wakhal lepa thamoi chetpada maming challiba leibak amana makhoigi machanupibu mamau oizaragi haiba wafam asida harau roidaba asi kadaidano adubu masida apanba ama leiri. Leisna mapana tapna hairei. Itaw hareiba wafam adumadi aikhoigidi yamna laibak phalbani aduda aigi ichanupidi. Wa adu loidringeida luhengi mapa ningthauna noklaga hairei. Itaw adugidamakta karisu khanbiruganu ai isa amadi ichanupana yari. Madu karisu akaiba wafam leite. Itawna harau harauna yabirakpa adu tanine aikhoina pamjariba asi. Wafam adu tarabada thamoi lumtharamba leisnagi mamasu maithongda nokphet tawrai. Mapa ibungosu maithong maka lamna hairei. Itawna adumna hairabadi aigi icha ase itawgi imau oina pizarabani. Adu hek loinabaga luhengi mapana amuk hairei. Imauga nate isa ningol oina khanjagadawribani aidi. Asi hairaga makhoi bulap nokminnai. Leisnagi mapa ningthaugi manai singna laiba laima ningthau anigi chanaba asina chingba kaya thogal tawi. Makhoisu luhongba asigi mamangda luhen amadi leisnagi amuktang hana unanaba haiduna walepnari. Adugi matungda makhoi harau harau kainari. Wafam pumnamak leisnagi mama ibemana leisnagi mafamda tamli. Ahanbadadi leisna magi fibam asida mina nungairoi haiduna mamada hairami. Mamana wari pumba liduna leisnabu thembadagi mahaksu yari. Mahaka unanaba sinba numid aduda luhen wa pumba hangduna maga oina wari saragi haina khankre. Somdasu pau adu tabada luhendi haraubana loire. Luhongdringaigi mamangda amuktang unnabagi wafam adusu mahak khangli. Wafam amana ningthau amadi leimana machanupi leisnagi phibamda khara nungaitaba matau ulai haina luhengi mama leimana mangonda tambadagi mahaksu khangli. Masidagi luhen wakhal kaya ama khanba haurai. Konung asida pandit oina thamliba naha oiraba yamna singba mahaki khura adugi manakta laktuna hairari. Khura machai bungo kari takpigadaba. Khura ai kainom kakta hangi. Machai bungo hangningbadu hekta haibiyo. Luhen leisnagi wari pumba amadi leisnagi phibam adugi maramda wari pumnamak tammi aduga hairei. Khura aduna magi phibam aduda mahak masana luhongba ase yaningba watkani haibasi ai khangi. Magi phibam asibo
ꯐꯍꯟꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ? ꯈꯨꯔꯥ, ꯅꯍꯥꯛꯇꯤ ꯄꯟꯗꯤꯠꯅꯤ, ꯄꯨꯝꯅꯃꯛꯄꯨ ꯈꯪꯂꯤꯕꯅꯤ. ꯆꯥꯟꯕꯤꯗꯨꯅ ꯅꯆꯥꯗ ꯂꯝꯕꯤ ꯑꯃꯈꯛ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯤꯌꯨ. ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯇꯁꯦꯡꯕꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ. ꯑꯗꯨꯕꯨ ꯑꯩ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯒꯦ. ꯃꯁꯤꯅ ꯍꯦꯛꯇ ꯐꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ. ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯂꯩꯕ ꯑꯁꯤꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯨꯛꯃꯥꯏ ꯆꯤꯡ ꯍꯥꯏꯅ ꯀꯧꯏ. ꯆꯤꯡ ꯑꯁꯤꯒꯤ ꯍꯦꯛ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯈꯨꯟ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯂꯥꯏ ꯅꯤꯡꯗꯨꯅ ꯏꯁꯣꯔꯒꯤ ꯃꯉꯥꯜ ꯐꯪꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ. ꯈꯨꯟ ꯑꯗꯨꯗ ꯆꯠꯂꯨ, ꯃꯍꯥꯛꯄꯨ ꯍꯪꯉꯨ. ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯥꯛꯂꯛꯀꯅꯤ. ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯧ. ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ. ꯈꯨꯔꯥ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯈꯨꯔꯥꯒꯤ ꯂꯃꯟ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯦꯟ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯆꯥꯕ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯌꯥꯝꯅ ꯀꯟꯅ ꯈꯨꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ. ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯊꯤꯕꯗ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯏ. ꯑꯁꯨꯝ ꯍꯪꯂꯒ ꯂꯥꯛꯄ ꯃꯔꯝꯅ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯏ. ꯂꯨꯍꯦꯟ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯁꯒꯣꯜ ꯑꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ. ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯟꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯏ. ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯀꯧꯔꯛꯏ. ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ? ꯌꯦꯡꯕꯗꯁꯨ ꯑꯆꯝꯕ ꯃꯥꯟꯗꯦ. ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯩꯁꯦ ꯑꯩꯒꯤ ꯈꯨꯔꯥꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯅꯤ. ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ. ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯁꯤ. ꯂꯨꯍꯦꯟꯁꯨ ꯀꯥꯈꯠꯂꯒ ꯐꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯏ. ꯑꯗꯨꯒ ꯂꯨꯍꯦꯟꯗ ꯄꯤꯔꯛꯏ. ꯂꯨꯍꯦꯟ ꯂꯧꯏ. ꯅꯨꯄꯥ ꯑꯗꯨꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ. ꯏꯆꯥꯅꯨꯄꯥ, ꯑꯁꯤ ꯊꯛꯑꯣ. ꯅꯪ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯁꯨ ꯃꯥꯜꯂꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ. ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ. ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯆꯤꯡꯂꯦꯟꯅ ꯊꯥꯔꯛꯄ ꯑꯣꯏꯔꯤꯔꯅꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯨꯍꯦꯟ ꯏꯉꯛ ꯉꯛꯏ. ꯄꯜꯂꯛꯏꯕ ꯃꯤꯡ ꯑꯗꯨ ꯃꯥꯒꯤ ꯈꯨꯔꯥꯒꯤꯅꯤ. ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯂꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯤ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯗꯨ. ꯃꯥꯁꯨ ꯈꯨꯝꯂꯛꯏ. ꯄꯥꯕꯨꯡ, ꯏꯁꯤꯡ ꯑꯗꯣ ꯊꯛꯎ. ꯂꯨꯍꯦꯟ ꯏꯁꯤꯡꯗꯣ ꯈꯔ ꯊꯛꯏ. ꯏꯁꯤꯡ ꯑꯗꯣ ꯊꯛꯄ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ? ꯍꯥꯏꯌꯨ. ꯂꯨꯍꯦꯟ ꯇꯞꯅ ꯂꯩꯁꯅꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯄꯥꯕꯨꯡ, ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ. ꯑꯩꯅ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ. ꯃꯥꯕꯨ ꯑꯃꯨꯛꯇ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯕꯤꯌꯨ. ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯍꯦꯟ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯅꯩ. ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯅꯨꯄꯥ, ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ. ꯅꯪ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯎ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ. ꯑꯃꯨꯛꯁꯨ ꯃꯀꯣꯛ ꯅꯣꯝꯃꯤ. ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯆꯥꯅꯨꯄꯥ, ꯏꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯩ. ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯥꯝꯅ ꯆꯥꯕ, ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯂꯩꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯏ. ꯃꯨꯟꯅ ꯇꯥꯎ. ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯒꯤ ꯅꯣꯡꯌꯥꯏꯗ ꯈꯔ ꯂꯥꯟꯊꯔꯕ ꯃꯇꯝꯗ ꯃꯁꯤꯗꯒꯤ ꯈꯥ ꯂꯣꯝꯗ ꯆꯠꯂꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯒꯤ ꯏꯙꯧꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨꯗ ꯊꯝꯕꯥꯜ 109 ꯍꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯒꯅꯤ. ꯃꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯝꯕꯥꯜ 109 ꯑꯗꯨ ꯁꯥꯠꯂꯛꯀꯅꯤ. ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯅ ꯁꯥꯠꯂꯤꯉꯩ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯃꯥꯒꯤ ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯅꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯕꯒꯤꯗꯃꯛ ꯅꯤꯖꯔꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯞꯄꯨ. ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨ ꯃꯤꯃꯥꯟꯅꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯔ ꯈꯤꯛ ꯁꯣꯏꯕꯗ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯣ ꯐꯪꯕ ꯉꯝꯂꯣꯏ. ꯃꯁꯤꯅ ꯑꯩꯒꯤ ꯆꯦꯛꯁꯤꯟꯋꯥꯅꯤ. ꯃꯁꯤꯗꯒꯤ ꯂꯨꯍꯦꯟꯅ ꯊꯥꯒꯠ ꯋꯥ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯋꯥꯃꯜ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯝꯅ ꯇꯧꯕꯤꯔꯝꯒꯅꯨ ꯏꯕꯨꯡꯉꯣ. ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯟ ꯑꯁꯤꯗ ꯑꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯂꯧꯖꯗꯦ. ꯂꯨꯍꯦꯟꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ. ꯃꯥꯒꯤ ꯀꯣꯅꯨꯡ ꯌꯧꯔꯤ. ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯤ. ꯅꯨꯃꯤꯠ ꯇꯥꯔꯤ. ꯃꯤ ꯄꯨꯝꯕ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ. ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯂꯨꯍꯦꯟ ꯀꯣꯅꯨꯡꯗꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯊꯧꯗꯣꯔꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯏ.
ꯃꯤꯁꯨ ꯄꯥꯛꯅ ꯆꯠꯇ꯭ꯔꯤ ꯊꯣꯡ ꯉꯥꯛꯅꯕ ꯃꯤ ꯑꯅꯤꯈꯛꯇꯤ ꯂꯩ ꯂꯨꯍꯦꯟ ꯁꯒꯣꯜ ꯑꯗꯨ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯂꯨꯍꯦꯟ ꯌꯥꯝꯅ ꯇꯞꯅ ꯂꯩꯁꯅꯥ ꯂꯩꯕ ꯔꯣꯝꯗ ꯂꯥꯛꯏ ꯂꯨꯍꯦꯟ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯁꯅꯥ ꯑꯗꯨ ꯇꯨꯝꯂꯝꯗ꯭ꯔꯤ ꯊꯣꯛꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯨꯍꯦꯟ ꯀꯝꯗꯧꯅ ꯀꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯨꯏꯆꯦꯟ ꯑꯃ ꯈꯣꯡꯉꯤ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯕꯅꯤꯅ ꯂꯩꯁꯅꯥ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯂꯨꯍꯦꯟꯕꯨ ꯎꯔꯤ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯂꯨꯍꯦꯟ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟꯕꯥꯟꯗ ꯊꯝꯂꯒ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯏ ꯂꯩꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯤ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯗ ꯇꯥꯟ ꯆꯥꯕꯅ ꯃꯤ ꯑꯃꯠꯇꯅ ꯎꯈꯤꯗ꯭ꯔꯤ ꯃꯔꯝꯗꯤ ꯀꯣꯅꯨꯡ ꯑꯁꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯄꯥꯜ ꯌꯧꯔꯕ ꯇꯨꯡꯗ ꯂꯩꯁꯅꯥ ꯂꯨꯍꯦꯟꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯂꯩꯈꯤꯕ ꯑꯗꯣꯝꯗ ꯄꯨꯔꯛꯏ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯊꯣꯛꯂꯛꯏ ꯁꯒꯣꯜ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯅ ꯏꯉꯛ ꯉꯛꯅ ꯍꯪꯉꯤ ꯀꯩꯒꯤꯅꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯑꯩꯕꯨ ꯄꯨꯔꯛꯏꯗꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯥꯅ ꯇꯝꯃꯤ ꯃꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗꯦ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯂꯨꯍꯦꯟ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯟꯕꯤꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯇꯝ ꯆꯨꯞꯄ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯂꯔꯣꯏ ꯂꯩꯁꯅꯥ ꯂꯨꯍꯦꯟꯕꯨ ꯃꯁꯛ ꯈꯪꯕꯅ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯅ ꯂꯨꯍꯦꯟꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯂꯤ ꯂꯨꯍꯦꯟ ꯁꯒꯣꯜ ꯑꯗꯨ ꯑꯃꯥꯏꯕꯒꯤ ꯈꯨꯟ ꯑꯗꯣꯝꯗ ꯊꯧꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯄꯥꯡꯅ ꯊꯧꯏ ꯁꯒꯣꯜ ꯑꯗꯨ ꯁꯥꯡꯅ ꯊꯧꯔꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯪꯉꯤ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕ ꯑꯁꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯂꯥꯞꯃꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯔ ꯂꯥꯞꯄꯤ ꯊꯝꯕꯥꯜ 104ꯅ ꯁꯠꯀꯥꯏꯕ ꯑꯗꯨ ꯌꯦꯡꯂꯨꯁꯤ ꯂꯩꯁꯅꯥ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯁꯪ ꯆꯥꯎꯅ ꯂꯩꯕ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯊꯣꯏꯅ ꯋꯥꯗꯦ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯑꯗꯨꯃꯛ ꯂꯩ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯤ ꯂꯩꯁꯅꯥ ꯃꯐꯝ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯤ ꯂꯨꯍꯦꯟꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯁꯦ ꯏꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯃꯗꯨ ꯈꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯋꯥꯐꯝ ꯑꯃꯈꯛ ꯈꯪꯖꯒꯦ ꯍꯪꯉꯨ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯥ ꯑꯩꯅ ꯃꯗꯨꯗ ꯋꯥꯈꯜ ꯈꯟꯕ ꯇꯥꯔꯗꯤ ꯏꯃꯥ ꯂꯩꯃꯒ ꯏꯄꯥ ꯅꯤꯡꯊꯧꯒ ꯊꯥꯔꯛꯂꯝꯂꯣꯏꯗꯕꯅꯤ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯈꯟꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯈꯜꯂꯤ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯅ ꯍꯩꯅꯕ ꯍꯧꯅꯗꯦ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯔꯥꯖꯀꯨꯃꯥꯔ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯐꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯃꯔꯩ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯑꯗꯣ ꯀꯣꯛꯅꯕ ꯑꯩꯍꯥꯛ ꯋꯥ ꯍꯥꯏꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯂꯩꯁꯅꯥ ꯉꯛꯄ ꯑꯃꯗꯤ ꯊꯀꯠꯄꯁꯨ ꯐꯥꯎꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯍꯦꯛꯇ ꯊꯥꯖꯕ ꯉꯝꯒꯗꯕꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯊꯝꯕꯥꯜ 104 ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯀꯥꯏꯕ ꯍꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥ ꯍꯥꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯈꯔ ꯊꯦꯟꯕ ꯖꯒꯥ ꯑꯃꯗ ꯂꯩꯗꯨꯅ ꯂꯩꯁꯅꯥꯕꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕ ꯑꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯇꯝ ꯑꯁꯦ ꯍꯧꯖꯤꯟꯈ꯭ꯔꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯝꯊꯕꯤꯔꯛꯑꯣ ꯂꯩꯁꯅꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯂꯨꯍꯦꯟꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ ꯂꯨꯍꯦꯟ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯦꯞꯂꯒ ꯂꯩ ꯂꯩꯁꯅꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯂꯨꯞꯈ꯭ꯔꯤ ꯂꯩꯁꯅꯥꯅ ꯉꯥꯏꯍꯥꯛꯇꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩ ꯑꯗꯨꯒ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯝꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯂꯣꯏꯅ ꯁꯝꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯈ꯭ꯔꯤ ꯑꯗꯨ ꯎꯕꯗ ꯂꯨꯍꯦꯟ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯂꯩꯁꯅꯥ ꯃꯁꯥꯃꯛꯁꯨ ꯉꯛꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤ ꯂꯨꯍꯦꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯩ ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥ ꯃꯥꯕꯨ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯣꯏꯍꯟꯕꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯃꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯍꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯕꯗ ꯃꯕꯨꯛꯁꯨ ꯍꯥꯏꯔꯞ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏ
ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯉꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯗ ꯌꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯆꯥꯕꯨ ꯎꯔꯤ꯫ ꯃꯆꯥꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯛꯂꯤ꯫ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯂꯩꯁꯅꯥꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯂꯨꯍꯦꯟꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯏꯕꯨꯡꯉꯣꯅ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯤ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯒ ꯅꯪꯕꯨ ꯄꯦꯜꯍꯟꯒꯅꯤ? ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯏꯆꯥꯒꯤ ꯂꯃꯟ ꯑꯁꯦ ꯏꯄꯥꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯣꯜꯂꯒ ꯂꯩꯔꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯛ ꯄꯥꯡꯖꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯍꯜꯂꯛꯄꯒꯤꯗꯤ ꯑꯩꯒꯤ ꯈꯨꯔꯥꯅ ꯇꯥꯛꯄꯤꯕ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯂꯩꯃꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ꯫ ꯑꯩꯈꯣꯏ ꯄꯟꯗꯤꯠ ꯑꯗꯨꯕꯨ ꯎꯅꯔꯨꯁꯤ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯛꯄ ꯃꯤꯑꯣꯏ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩ ꯏꯆꯤꯟ ꯑꯁꯤꯅ ꯊꯥꯒꯠꯄꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯈꯤ꯫ ꯂꯨꯍꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯂꯃꯟꯗꯤ ꯏꯃꯥꯅ ꯄꯨꯟꯁꯤꯒꯤ ꯇꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯣꯛ ꯑꯃ ꯅꯪꯅ ꯄꯣꯛꯄꯤꯔꯤ꯫ ꯑꯗꯨꯝꯅ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ꯫ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯑꯃꯒꯤ ꯂꯃꯟ ꯑꯗꯨ ꯐꯥꯎꯕ ꯁꯤꯡꯕ ꯉꯝꯕꯒꯤ ꯊꯥꯛ ꯌꯧꯖꯗ꯭ꯔꯤ"꯫ ꯃꯌꯥꯝ ꯑꯗꯨ ꯈꯨꯗꯛꯇ ꯂꯨꯍꯦꯟꯒꯤ ꯃꯈꯨꯔꯥ ꯎꯅꯩ꯫ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏ꯫ ꯐꯤꯚꯝ ꯑꯁꯤ ꯂꯨꯍꯦꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯎꯔꯕꯗ ꯃꯈꯣꯏꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯂꯩꯕ ꯈꯨꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯗ ꯂꯨꯍꯦꯟꯗꯤ ꯍꯔꯥꯎꯃꯟꯗꯨꯅ ꯑꯃꯥꯏꯕ ꯂꯩꯕ ꯈꯨꯟ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯂꯨꯍꯦꯟꯒꯤ ꯏꯃꯨꯡꯅ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯁꯦꯜ ꯊꯨꯝ ꯀꯌꯥ ꯑꯃ ꯌꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯃꯤꯒ ꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔ ꯂꯨꯍꯦꯟꯅ ꯄꯨꯔꯛꯄ ꯉꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯁꯅꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯩꯃ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫